pau mayai kawa chinjak amadi niyam lana changsilakpa mioi singna yosin khiduna maitei mitei furup asi mutkhiba yabagi akiba leire haina Manipur gi Chief Minister N Birena nungnangba phongdokrei naha ama chingnaningai oiba mawngda siduna leiramle winger na thombada mioi ani sire amadi leingakna mahairoi bebisna misigi asengba langla langjin puthokpada matam thintahaliba si laibak thibani haina RJSP na ninda tawakli Times of Manipur News miyeng tabiri bapumna upu Elizabeth na taramnong chari hauze miyam da pau sandok na pizari Yelhomi kanabagi wakhalonda tongan bathabakta mai onsilingai mayai kawa chinjak amadi niyamlana changsalakpa mioi singna yosin khiduna tunglam chatta maitei mitei furup asi mutkhiba yabagi akiba leire haina Manipur gi Chief Minister N Birena phongdokrai wafam asi ngasi Research Forum Manipur Reform amadi State Archaeology na kusamnana sinduna Kangla Hall da pangthokiba leikhidraba Dr. L Bhagya Chandragi anirak shuba kumon thoramda Chief Guest ki warol piraduna phongdokhibani mahakna makha taraduna piklaba furup asigi leizaramba thogalon fazaba lamchat sajat amadi tawhaiba tawhaidaba kaya asina manglam chatta chahi lising ani gi puwari thamlambani adubu laibak thibadi hairiba thogalon sing asi mangsilakpana lamdam masida tahaidaba uhaidaba thogdo kaya thoraklibani maram asina hanadagi leiramlaba nat amadi chatna kanglon sing asi kaidanaba honaminaba mathau tai amadi lamdam masida khundariba yelhomi singbu kannaba honabada Manipurda khundariba furup khudimak punsinduna masa masagi thodang sing punarabadi hena mai pakpa ngamgani haki Amaromda Manipurda hauzik ani thopagi maungda maitei mitei haina leiriba sisu waroisinama puraktuna furup asibu malemda sak takpada akhang ahai sing puna tanaraga hena fazaba oina bahona si haina Art and Culture Minister L Janta Kumarna achet pawafam kaya sinakhi matam telaba sayani makhai sida koi khara gaidi tawjabani mayam gi penbi da na mani but ekhoi gi capacity da ekhoi gi within our limit laiba sing de ko yaring gi public interest da koi work to bani babung hoina khalamba irammiba direct sigi manu yaurammiba Manipur gi future da ekhoi gi jati sida si oiraba yai asumai tori funny kaina tori pon mayam sa koi pukhat pa matang sare matam sare na admaina ai hajiningi ngasi ayu pung taret lom tawa matamda Bisnupur district ki manung chanba tidim lambi paring ki mamang thangba upokpi amadi tawpopi ani ki lonaba labukta naha ama chingnaningai oba maungda siduna leramlei Laikhidraba mioi adu upopi mamang laikai ward number 10 dagi thokchom thinau chahi 19 apokpa ibomcha kawi asi wakchang adu ngasi ayu labuk chapa mioi singna thengnarakibani Kudakta Police pau piraba matung police amadi forensic expert ki kangbu laktuna yengsilaba matung lokhalaga rims ki miren sangda thamkhrei thogdok thokfam dagi fangba pau ki matung inadi leikhidraba thinauna siraga leramba matamda mahaki oi thangba managi saruk kakthalambaga loinana lukham yauna narumgi mafam singda sokpagi takfam lerami mahakana gumba kharana furaga hatpa oiramgadra haina thajanari imung manung dagi fangba pau ki matung inadi maha ngarang numidang mayumdagi thokhibadagi thiwa khangdana lerakhibani hairi Nakalamoromda ngarang numidang pung taret lom tawa matamda thinauna siduna leiramliba mafam adudagi meter 15 rom chatlaga didim lambi paringda winger amana thombagi thogdoktasu mioi ani leikhidraba sing adudi tawpopi maning laikai dagi laisham ingaiwi atopa mingna ingobi chahi humfu apokpa leikhidraba yaima amadi laikai adumakta dagi oinam birahari chahi humfuni thoi apokpa khoidum kawi mahak hospital da pukhalaba matung leikhidabani adoga ingaiwi na thogdok thokfam adumakta da leikhidabani Makhoi anibu thomlamliba winger adu Imphal dagi moirang tamna lakpani gari adubu thorakhiba driver aduna Ngaikong Khulen Maning Lekai dagi Lamabam Rajen chahi 32 apokpa leikhidraba nitai police na fare leikhidraba mioi ani asi thinau misiga mari leinaramba yai haina chingnari
Pali balenga asina mahiro baby tsunami si ga sengba langla langjin puthokpada matam thintha haliba si laibak thibani haina Rashtriya Janhit Sangharsh Party gi State President Senjam Nandeswar na phongdokhrei ngasi khuya thongda leiba party asigi mayai loisangda pangthokiba paumi singa unaba mada mahakna makha taraduna misi asigi matangda lengakna SIT ama semduna thigatliba sida miyamna apenba oidri matang asida lengakna tumina lesinba si miyamgi apambagi mayokta leibani haibada haimanba thokloi wathok asigi waroshin lengakna athoba matamda asengba chumba ama puthokpinaba mahakna lengaki pukning chingsilakli Bibisana gi case yamna thuna loisin biu aduga loina na masida Bibisana gi case da phagriba miwising GAC gi nuti ahum yauraga makoi tara tukse atuba matamda thadukpiu edi apha apun toba si awisak liba maide gi haijin baga sa manare adun masi tobiganu santi oiba mongda wari sanasi haibani adun hujik protest toriba mayam se dharana phami mayam satra mayam loina phajilaga tangtu leidaba santi ma porokpa ngamgodra haiba question ma su hangjari aduna masina police na law enforcing agency singna police pu khulai oina sizinaraga satra sastri singda tear gas caption ba imai ben the tear gas caption ba phu ba seibana to ba masi yamna khoi democracy sat pale bakta ai kai ba yam undemocratic oi ba mong ta lakpuji akoi party sina yam highly masi yam objection oi ba masi akoi highly condemn tawi haina ju asimaju thamsage Manipur lengakna nauna hodokhiba school fagathan si mission Kamjong district ki onasu Fungyar Kendra gi MLA ke Laisio na ngarang Kamjong high school da hodokhrei thorom adugi athoiba mithunglen gi oiba warol piraduna MLA Laisio na lamdam masida ngasi gi lenga asina school fagathan si haiba mission ama hodokliba simak yamna matik chaba amani loinana chingda duty tariba oza singna masa gi mathau masak khangna thabak tawrabada da chakhatpa khunai ama purakpa ngamgadori bani haiki Private school dagi thorak pakhatana top post phangmanati competitive exam crack tawunati government school dagi thokpasu mayam leiri best school si mapanlom dadi government school na best way isa gi Kamjong imi na okhul da yumpham leira yum sar leira imphal la leire ai yum di tawdre sadre ai mafam dadi kier lodre. How do we expect that people from outside will come and stay here? Manipur updates na sinduna mapan suba Green Mission Manipur gi saruk ama oina ngasi lamlagi Kango Chingda ucharakya thakre thorom aduda DIPR gi director H Balkrishna Manipur updates ki advisor T Hero CRPF Langjing ki commandant MK Singna athoi balengbi rakpasing oina saruk yakhe thorom aduga mari leinana Manipur updates ki media coordinator Rajen Laimapokpomna ngasi faubada Manipur updates na uchara listing ani hena thakre uchara thaba asi chahi asigi oina ngasina loisilagani adum oinamak nomaizing khudingi loop asina thakhiba uchara singasi yengsinba amadi senaduna mapung mari faba upambi amamam ohena bahonagani upambi sing thaduna mahausagi khal kaitharakliba sidagi kanna bahona minasi haki ngasi sinjar iba si akoi ngasi mapanlak suba sinjarak pa sida akoina hojik phauda u chara handaki season da lising ani ga chamnga ga humfunipan akoi ngasi gi tharaga sumaina akoi handaki season jigi plantation si tawjagre Amaromda Haraurau Tangkham Gram Panchayat ki Pradhan Laisangthem Kulachandra gi mityeng makhada GPSC ki manungda leiba ward singda ukya thakre kumgi nong matam chana laktabagi thengnarakliba khudongchadaba kaya asi yenglaga uchara thabagi khongthang asi lokhalakpani haina u thabada saruk yakhiba Pradhan Kulachandra na phongdokre mahangna makha taraduna Gram Panchayat asi ki manungda Tangkham Awang Laikai Ward number 7 amadi Isikha Yumnam Kunau Ward number 2 da punna uchara listing ahum hena thakre makha na su khongthang asi lokhat khigani haiki mapal leiriba padhana koliba war mapal leijari ba sida ujik wat ani gi thare wal ani thari ba si ujik thari ba mafam asi yumnang hono patu isai ka bhau konba wat kini ujik thari ba mafam asi aduga loinana akoina asi ward number 7 da ama tangam awang lekai ga thajai masi akoina uchar yamdrabada animaksina punjalaga lising ahum muki mayadi ujik mak thare nonana makha taba wat lehori batare sisu thagada ribani Paugi Martha Natem Bre Amalozari
Welcome to Times of Manipur. This is Haripriya Chongram giving you news in Hanana fanglamba kangla food ki product singi mathakta anuba product sing haibadi Milky Balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry. Good quality is our priority. Thangmiban GM College Road ta laiba GM Departmental gi ahan Foundation Day August 13 ta thokle masiga mari lainana shop asida fangliba item singda akhanaba discount pijaragani August 13 ta gi hauraga August tha asima discount asi pijagani pijariba khudong chaba asi GM Departmental da lengsin brektuna lobiyo fanganjariba item singdi grocery items nupagi nupigi amadi angang singi oiba jockey Calvin Klein Macroman Macro Woman Tommy Hilfiger haiba brand sing asigi firol kaya amsu phangbiragani Lengsin Biraksi GM Departmental Thangmiban GM College Road contact number 9774858053 Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 a.m. to 3 p.m. Interview will be held on 27th August 2019 at 2:30 p.m. Gunamani Eye Clinic, Wangkai Kaithel Asangbi, Imphal East. Breaking matungda taram nokchari. Voluntary Network for Green Earth Khangabok na kumja lising ani tara mangagi June thadagi Khangabok ki akoibada thakiba uchara lising ahum hena mapung mari fadana mahosagi khalngak na thambada khara makhaidi mateng oibada natana miyam da kana bakya pire ngasidagi chahi mari gi mamangda Khangabok ki ikop ningthaudagi uchara thaba horakhiba adu mai pakli haibagi harau tayamba fongdokpaga loinana u thasi u hinghansi haiba hiramda ngasi uchara thajinbagi thoram ama Voluntary Network for Green Earth Khangabok na sinduna pangthokhi Uchara thaba aduga mari lainana network asi convener L Devana ngasi thengnariba mahosagi khal kaitharakpagi awaba kaya asi aikhoi miyoibana uwa yanthatpadagi oirakpani haiba asi aikhoi khudingmakna khangnare adubo aikhoi khudingmakna u thajinba amadi hinghanbagi thabakti itau taunade maram asina voluntary network asina miyamda paujal ama piningba amadi mahosagi khalngakna thambada thodang lowningbadagi uchara thabagi thabak asi chatharakhibani Chahi khudingi lamdam masida uchara lising lupa ngakpigani uchara lak mari manga tharabasu hinghana bahonabada pumnamak asina aikhoi miyoibigi moral da mangsilakpada natana mentality da ahongba lakli VIP culture gi u thabagi thabak thadoklasi aikhoi uchara sing thasi amadi hinghansi loinana mahosagi khalngak na thambada aikhoi khudimak na thodang lominasi haiki Panba yabadi voluntary network asina ngasi faubada punna uchara lising mangaga chatre thakre masigi manungda uchara lising ahum hena mapung marai fare aduga chahi asigi World Environment Day numitagi punna uchara chamapan rom thakre Handak chahi asigi oina nong likna chubana maram laumi kaya awaba mayok naringai cherakta
Wangu Terakong Awang Lekai da Leiba Haikam Siamabagi Lofam Amada Injin Season Aduna Ising Chingduna Hayeng Low Lingna Hotna Ringaita Ngarang Numidang Sakang Dava Mui Karana Low Lingna Tamba Low Hol Sing Hida Kapsinduna Manghalam Lay Masigi Sumakta Low Lingba Loiraba Lofam Dasu Masakang Dava Hida Ama Kapsinduna Manghan Bagi Tabak Chataram Le Haina Pogdam Lakli Hiramasigi Matangda Low Pugi Makediki Lomi Singna Asuk Wana Ringai Talag Asida Asiguma Tabak Chataramba Si Pende Hauzik Low Panava Honariba Lofamasi Hangduna Leigadoribra Haibasi Achoba Wahang Ama Oihori Masigumba Tawong Asi Matungda Tawiganu Haina TOMTV Ki Maikaida Penda Wafam Kaya Fongdorakli Aina Tinkraba Lalholub KYKL na Mamang Taktagi Pangtoktuna Lakpagum Chahi Asigi Oina Ngasi Kuntaruk Shuba Athoba Singi Nomit Lup Asigi Ahanba Anishuba Ahum Shuba Battalion Unit Sing Transit Camp Sing Amadi Kanglei Paki Mafam Kudimakta Pak Sana Pangthok Rehaina Lup Asigi Secretary Publicity and Research A Yaifabagi Cherol Amana Hairakli Cherol Asina Makha Taribadi Aikho Yeknabagi Makutta Changjagadabagi Mahut Isa Itomta Sidokchabana Sarukcha Mahena Fai Haiba Mapau Puduna KYKL gi Kuntaruk Shuba Athoba Singi Numit Asigi Mapung Oiba Thoram Ahanba Battalion da Captain Dana CO Miyam gi Yawo Lanmi MYL Headquarter Amadi KCP Miyam gi Fingang Lanmi MFL gi Chief of the Army Staff H Ibom Chana Mathang Sitna Thoram Mapu Amasung Athoiba Mithunglen Sing Oike Aduga Miyam gi Yawo Lanmi gi Lieutenant Colonel Justin Ingba Amadi KCP gi G3M Robin na Guest of Honor Sing Oike Thoram Aduga Mari Lainana Thoram Mapu na Lup gi Firal Tangkhai Chingthaduna Ningtam Lanfamda Thawaina Pontha Pikraba Athoba Singi Mafamda Laisu Katpaga Loinana Minute Ani Tumina Leptuna Ikai Khumnaba Utki Kangna Chikpadagi Sandokpa Laina Yauna Matam-Matamgi Oiba Laina Singdagi Ngakthoknaba Nomagi Oiba Homeopathy Based Free Health Camp Ama Ngasi Top Khongnang Khongda Leiba EYDA gi Complex ta Pangthokre Youth Adventure for Rural Development YARD na 10 Vedet Homeopathy Hospital Singzamai gi Medical Superintendent ga Khusamnaduna Pangthokiba Camp aduda Dr. Taret Paramedical Staff Manga Amadi Yard ki member kayana saruk yakhi Hidak langthak kayasu lemna yenthokiba kem aduda skin, gynae, tonsil, sinus, angangda naganba laina kayasu lemna laingki. Kem adugi matangda yard ki chief functionary thokjom sudamna yard na leptana pangthokpa kem asi kem gi saruk ama oina ngasigi homeopathy based free health camp asi pangthokpani. Hauziki matamda thokpa laina sing kangna chikpadagi sandokpa laina amadi nupi amadi angang singda thokpa laina sing asi matam chana laingduna Fahanabak ngana laing bagi thabak asi paikhatpani ngasigi kem asida chawrakna mioi chamnga romna yengbagi pandam thamli haikhe Singzamai da leiba 10 bedded hospital homeopathy na hidak ki mateng pibirei loina na homeopathy Singzamai busu yam thagachaba phonokchari medical superintendent na mateng pangbibagi damakta program asi pangdokchaba ngamjabani ko doctor ahum phami doctor ahum sina anaba singsi screening tawani loina na encephalitis aduga dengue swine flu singi hidak sing pijari Pauki Marathana aten babre ama mudozari Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440164. Lakliba August ki tang kungamari Krishna Janma Numit Hawan ki kungumdoni panda hangin mit asida Tapta organized by Kanglai Group of Event Management. Though he is different from my music, I really appreciate him. Management na sinba tapta ki concert ta mayam lengbiro support to bio event asibu mapung fansi. Tapta musical concert asida mayam sungsoy soy na support to bio. Yam chong na wana tawroga mayam ki tamakta sinjabani sida sungsoy soy na silliba organize jibu nungsi bio aduga mayam
lakpiduna miyeng tabiyo nungaibiyo. Thank you. Jayantagi musical concert ama tawdori mafam asida high school YSC ground mayam sung soidana lapiyu aisu mayambu ngaijarami tabja musical concert ama YSC ground high school da sung soidana pangthok jaragani mayam mafam asida lengsing birau I have samak lejaramge Kanglai group of event management YSC ground in high school athletic club that sung soidana sinjaragani mayam su yengba ta ba pothok yu tabta sung ngaijaramge Break himatung da taram nauchari Meghalaya government na Umiam Lake da roadway semgatnaba khanaba hokre Umiam Lake asibu kannaba khudaki oiba amadi tungkoina chatpa yaba khongthang sing Meghalaya government na akhanana paikhalakpani Umiam Lake viewpoint da anoba tourism ga mari leinana semgat sagatnaba thabak thaurangi manung channa restaurant amadi stall sing hangnaba thaurang tauri haina Meghalaya gi chief minister Conrad K Sangmana hiramasi ga mari leinana ngarang Umiam Lake ta chatkiba yengsin khongchat amada phongdokhibani khongthang asi Umiam Lake ta lamkoiba singi pukning hena chingsinaba lokhalakpa khongthang gi saruk ama ni haina mahakna makha takhi Bodoland Territorial Council ki Tourism Department na sinduna ahanba Bodoland International Paragliding Accuracy Championship chahi asigi November 10 dagi 13 fauba pangthokadori Championship asi Assam gi Kokrajhar da leiba Ontai Gafar Dangdufur Chokrosila Wildlife Sanctuary da pangthokani Tourism Department BTC gi Director Kamsi HD Mahan Brahmana Chaurakna Leibak 15 rom dagi lakpa pilot humfutara rom na championship asida saruk yakhani Leibak sing adugi manungda Thailand Indonesia Malaysia Japan South Korea Sri Lanka Nepal Switzerland yauri loinana Mizoram Arunachal Pradesh Sikkim Pune Manali dagi lakpa Leiba asigi pilot sing su saruk yakhani haiki Hausia mu sanabagi pau phangbigani Thasigi kunmanga da Indonesia gi Bintanda pangthokadoriba Asian Ironman 70.3 mile championship lisingani 18 da saruk yanabagi damang Manipur dagi Laikhuram Biten khalakle mahak thasigi kunda championship asida saruk yarunaba Indonesia gi damang India thadoklagani Biten hauzik Pune gi VEG and Center Army da thabak tauri mahak kongba bazar da leiba Laikhuram Ramkumar amadi Laikhuram Subasini ani gi machanupani Biten hokhiba chahi lisingani 19 da Balewadi da pangthokhiba 70.3 iron distance triathlon da mai pakladuna champion asigidama khalakhibani Lamdam asigi nupi football sanaroi El Asalata Devida kumja lising ni 18 kungi oina Women Footballer of the Year piragani haina All India Footballer Federation AIFF na lauthokhrei hauze Bihar gi Hazipur da leiba East Central Railway Headquarter da football sanaroi ama oina thabak tawribi El Asalata bu AIFF na World Footballer of the Year khalle haina lauthokrakpada Union Railway Minister na harauba phongdokrei Union Railway Minister na mahaki Twitter da El Asalata Devida kumjali singni 18 kungi oina Women Footballer of the Year oina khalakpa si Indian Railway singi chokthok chaningai ni haina singthakrei amarom da East Central Railway gi General Manager LC Trivedi na su thagatpa phongdorakli ngasi ayu phongkiba pauche singda kari maru ba pau yakhibage habdu mayam puna miyeng tamyasi Lamjingba Times School humpu semgat kadaba school fagaransi mission hawdokre school ningthina semgat labasu oja singna thawai yaudravadi kana phom khangloi Chief Minister Naga peace process tha ahu giban gloi shilagani awang nongpok India da khwaidigi chawna drug fagatpa lupa crore chamga humpu taruk dasmik taruk ki value oigedaba brown sugar thawal pusna fagat kre Khelendro mara leire lauthokre Sangai Express Model School humpu sanaba urep uyung tam kre Baby Sanamisi Paksana Kongjang Jangsin Kray National Highway sing semgat naba crore chami kuntaruka lakh taram nga chading tauki heroin sungfam amasung rang thugai kray Manipur da Japanese encephalitis na naba chamaga maudra tare sure sikhiban amanga sure Churchanpur Faijol da laina sandorakle Pogna Firm School Fagaransi Mission Kendra humpugi school humpu semjinba haukray ahanbagi oina mission asigi thamliba senfam gi chada kunmanga thadoklagani Chief Minister
Heroin sungfam ama thugaiduna heroin kilogram chamaga marifumdoi fagatkhre. Arjuna Award pinaba lauthokpada Manipuri hockey sanaroi Kangujam Chinglen sana yauragle. Baby sana mishi khwairaman kaithel yauna wakat mifam sing pangthokre ngasi maira rally chatkadauri. Naharol gi thokdang School Fagaransi Mission Chief Minister School Humfuda improvement ki urep uyung tamkhre. Government school singda biometric machine sizinanaba khanari. Chief Minister Thawal Police na brown sugar factory ama thugai kre. Lupa crore chamaga humputaruk dasmik taruk ki value oigadaba drug fagat kre. Sarkar gi school sidharak libasi oza singa mathau tawdaba amasung sarkar na matam chana awadapa yengdabadagini. S Rajen Chief Minister na tungi mirol gi khallaga asanba miyeng thamduna school Fagaransi Mission paikhallakpa thagadingai ni. Shyam Kumar Huyen Lan Pau Demonetization manungda maram sadana bank da sel thamjilakhiba singi khongul linaba khangan khre. School Fagaransi Mission gi makhada school humpu semgatnaba urep uyung tamkhre. Chief Minister ahanba phase ki crore marifuma thoi kaithoklagani school singda biometric habnaba mijeng changlagani. Supreme Court SLP ani pending laidibana Minister Shyam Kumar gi paukum tribunal da pikhalakpa chumloi hairakle. Heroin brown sugar factory thugaiduna brown sugar kg chamaga marifu mariga gram humpu mari fagatle police. Sana Leibak Thawal District Police na Moijing da heroin sungfam ama thugai kre. Crore chamaga humpu taruk dasmik taruk rongi mamal oigadaba heroin kilogram chamaga marifu mari hena fare. School Fagaransi Mission School humfuda urep uyung tamkhre. Chief Minister tha ahumgi manungda sengot sagatpa loisinaba pandam thamle. Arjuna Award ki khangatpada hockey sanaroi Chinglen sana yaure. Baby sana mishi tampakta pak sana wakan mifam famkhre. ECL Express Awang Nongpuk India da record oina Thawal Police na crore chamaga humputaruk dasmik taruk longi drug fagatpa ngamkhre. Baby sana mishi mahiroi sina rally chatkhre. Miyam pak sana protest tawkhre tear gas kapkhre. Congress government matamda government school pumnamak fail oiduna leiramle. MLA Rajen School Fagaransi Mission hawdokre. Iraibak Thawal District Police na drug ki mayokta chathaba achawa mai pakpada brown sugar kg chamaga marifumari hena fare. School Fagaransi Mission hawdokre lupa crore marifuma thoi thadaragani ozagi mahut sinba toglasi. Shyam Kumar gi hearing assembly mifam matungda chatharaba yai. Loisilakpada maruba pau amukha na pizari. Mayai ka wachinjak amadi niyam lana changsilakpa miyoi singna yosin khiduna Maitai furup asi mutkhiba yabagi akiba leire haina Manipur gi Chief Minister N Birena nungnang ba phongdokre. Naha ama chingnaningai oiba mawngda siduna leiramle winger na thombada miyoi ani sire. Amadi lengak na mahairoi bebisna misi asengba langla langjin puthokpada matam thintha si laibak thibani haina RJSP na ninda tawrakli. Hauziki onedi Manipuri pau matang saida loisare miyeng tabiri singbo amko na khurumjari.